ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ 11 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯋꯥꯔꯨꯕꯤꯅ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯍꯤꯒꯥꯏꯋꯥ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯃꯥꯏꯕ ꯑꯗꯨ ꯀꯔꯝ ꯇꯧꯗꯨꯅ ꯀꯧꯈꯤꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯨꯕꯤꯁꯨ ꯃꯗꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯃꯃꯥꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯅꯔꯦꯝꯕꯤ ꯃꯗꯧꯒꯤ ꯈꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ꯫ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ, ꯀꯔꯤ ꯀꯔꯤ ꯊꯝꯖꯤꯜꯂꯝꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯁꯅꯔꯦꯝꯕꯤ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯋꯥꯔꯨꯕꯤꯁꯨ ꯄꯛꯄꯤꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯋꯥꯔꯨꯕꯤꯁꯨ ꯑꯐꯕ ꯃꯔꯝꯒꯤꯗꯃꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤꯕꯗꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯊꯨꯡꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯅꯨꯡꯊꯤꯜ ꯃꯪꯂꯨꯔꯤꯕ ꯃꯪ ꯑꯗꯨꯒ ꯋꯥꯔꯨꯕꯤꯒ ꯆꯥꯅꯃꯛꯀꯤ ꯁꯅꯔꯦꯝꯕꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒ ꯀꯔꯤꯒ ꯆꯥꯏꯔꯤꯕ ꯈꯔ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯂꯩꯔꯛ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯋꯥꯈꯜꯗꯗꯤ ꯇꯠꯇꯅ ꯈꯜꯂꯤ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯗꯕ? ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤꯗ ꯐꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯔꯦꯞꯄ ꯑꯃ ꯏꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯦꯅꯥ ꯇꯥꯔꯕꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯆꯐꯨ ꯃꯩ ꯑꯗꯨ ꯊꯥꯒꯠꯂꯤ꯫ ꯃꯣꯔꯥꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯌꯥꯝꯅ ꯄꯥꯈꯠꯅ꯫ ꯃꯣꯔꯥꯝꯕꯅ, "ꯏꯆꯦ, ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ." ꯁꯅꯔꯦꯝꯕꯤ, "ꯍꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯃꯣꯔꯥꯝꯕꯅ, "ꯈꯪꯗꯦ ꯏꯆꯦ, ꯃꯃꯤꯠ ꯃꯅꯥ ꯑꯁꯦ ꯉꯣꯔꯣ ꯉꯣꯔꯣ ꯑꯣꯟꯈꯠꯂꯛꯏ, ꯂꯥꯛꯑꯣ ꯏꯆꯦ." ꯁꯅꯔꯦꯝꯕꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯄꯥꯛꯄꯤꯒꯤ ꯃꯌꯥꯗ ꯀꯨꯡꯒꯣꯟ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯀꯥꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯤ꯫ "ꯃꯧꯄ꯭ꯋꯥ ꯅꯤꯄꯥꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯔꯥꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯂꯧꯔꯨꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯃꯃꯥꯒꯤ ꯂꯋꯥꯏꯗ ꯏꯁꯤꯡ ꯑꯗꯨ ꯊꯥꯕꯤꯔꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯕꯨ ꯂꯩꯀꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯐꯕꯒꯤ ꯃꯃꯤꯗꯤ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯧꯄ꯭ꯋꯥ ꯅꯤꯄꯥꯕꯨ ꯊꯥꯗꯨꯅ ꯊꯝꯕꯧ ꯀꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯄꯛꯄꯤꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯁꯛ ꯃꯁꯥ ꯑꯗꯨꯁꯨ ꯃꯨꯁꯨꯛ ꯃꯨꯁꯜꯂꯤ꯫ ꯃꯔꯩ ꯑꯗꯨꯁꯨ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯏ ꯃꯨꯁꯨꯛ ꯃꯨꯅ꯫ ꯊꯝꯕꯧꯁꯨ ꯃꯆꯥꯅꯤꯄꯥ ꯑꯅꯤꯒ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯄꯥꯛꯄꯤꯕꯨ ꯂꯥꯏꯀꯠꯅꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯊꯝꯕꯧ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯏꯄꯨ ꯃꯥꯏꯆꯧꯒꯤ ꯅꯥꯛꯇ ꯆꯠꯇ꯭ꯔꯕꯗꯤ ꯑꯅꯥ ꯂꯩꯈꯟ ꯇꯥꯗꯕ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯔꯨꯕꯤ ꯑꯗꯨꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯄꯨꯔꯛꯂꯒ ꯋꯥꯔꯨꯕꯤ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯦ꯫ ꯋꯥꯔꯨꯕꯤꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯛꯄꯤꯕꯨ ꯂꯥꯏꯀꯠꯅꯔꯤꯕ ꯑꯗꯨꯗ ꯎꯔꯤ꯫ ꯑꯗꯨꯒ, "ꯀꯩꯗꯧꯔꯒꯦ ꯏꯅꯝꯃꯁꯤꯕꯣ?" ꯊꯝꯕꯧꯅ, "ꯋꯥꯔꯨꯕꯤ, ꯅꯪꯁꯨ ꯂꯥꯛꯏꯕ꯭ꯔꯥ?" ꯋꯥꯔꯨꯕꯤꯅ, "ꯏꯇꯩ, ꯏꯄꯨ ꯃꯥꯏꯆꯧ ꯑꯗꯣ ꯊꯥꯡ ꯂꯋꯥꯏ ꯇꯥꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯆꯠꯂꯒ ꯀꯧꯔꯨꯒꯗꯕꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯁ ꯐꯤꯕꯝꯕꯨ ꯇꯥꯔꯔꯣꯏꯗ꯫ ꯏꯅꯝꯃ ꯄꯥꯛꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯌꯥꯝꯅ ꯂꯥꯏꯕ ꯑꯃ ꯇꯥꯛꯆꯒꯦ꯫ ꯃꯣꯏꯔꯥꯡ ꯑꯣꯛꯁꯨꯡꯕ ꯂꯩꯀꯥꯏꯗ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯃꯪꯒꯤ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯤ꯫ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯁꯦ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ꯫ ꯅꯛꯁꯨ ꯅꯛꯏ, ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯏꯇꯩ." ꯊꯝꯕꯧꯅ, "ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯇꯥꯕꯨ ꯇꯥꯗ꯭ꯔꯤꯅꯤ, ꯅꯪꯅ ꯍꯥꯏꯔꯒ ꯉꯁꯤꯗ ꯈꯪꯉꯤꯁꯤ ꯃꯉꯥꯏ꯫ ꯃꯣꯏꯔꯥꯡ ꯑꯣꯛꯁꯨꯡꯕꯨꯡ ꯂꯩꯀꯥꯏ ꯍꯥꯏꯕ? ꯅꯛꯁꯨ ꯅꯛꯏ, ꯑꯩ ꯀꯧꯔꯨꯔꯒꯦ." ꯋꯥꯔꯨꯕꯤꯅ, "ꯍꯣꯏ ꯏꯇꯩ, ꯑꯗꯨꯅ ꯐꯔꯅꯤ." ꯋꯥꯔꯨꯕꯤꯁꯨ ꯄꯥꯛꯄꯤ ꯂꯥꯏꯀꯠꯅꯕꯗꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯋꯥꯔꯨꯕꯤꯒꯤ ꯊꯃꯣꯏꯗꯗꯤ ꯅꯣꯛꯏ, ꯃꯄꯨꯛꯅꯤꯡꯗ ꯅꯣꯛꯏ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯂꯥꯛꯑꯝꯕ ꯑꯗꯨ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯟꯕ ꯄꯣꯔꯝ ꯑꯃ ꯃꯃꯥꯏ ꯆꯨꯝꯕ ꯍꯧꯔꯛꯏ꯫ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯄꯥꯛꯄꯤꯅ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯉꯩꯗ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯗꯨ ꯃꯥꯒꯤꯗꯤ ꯐꯪꯂꯦ꯫ ꯋꯥꯔꯨꯕꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯌꯦꯡꯕ ꯇꯥꯔꯤ꯫ ꯊꯝꯕꯧ ꯃꯥꯏꯕ ꯃꯪꯒꯤꯒ ꯂꯣꯏꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯥꯛꯄꯤ ꯂꯥꯌꯦꯡꯅꯕ ꯂꯥꯛꯏ꯫ ꯃꯥꯏꯕ ꯃꯪꯒꯤ ꯊꯣꯡꯒꯥꯟ ꯀꯥꯟꯁꯤꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯦ꯫ ꯍꯦꯛ ꯌꯧꯁꯤꯟꯈꯤꯕꯒ ꯄꯥꯛꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯑꯗꯨꯒ ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ "ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯛꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯁꯅꯔꯦꯝꯕꯤꯅ ꯂꯧꯔꯨꯔꯦ꯫
ꯑꯗꯨꯒ ꯃꯥꯏꯕ ꯃꯪꯒꯤꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯁꯣꯟꯕ ꯂꯣꯏꯔꯒ ꯄꯥꯛꯄꯤꯒꯤ ꯃꯌꯥꯗ ꯌꯥꯎꯝ ꯑꯃꯅꯤ ꯄꯤꯊꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯥꯛꯄꯤ ꯑꯗꯨ ꯈꯔ ꯐꯔꯤ꯫ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯝꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯤ꯫ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯏꯪꯊꯔꯛꯏ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯎꯏꯁꯤꯟꯈ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯥꯛꯄꯤ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯝ ꯇꯥꯟꯈ꯭ꯔꯤ꯫ ꯄꯥꯛꯄꯤꯅ ꯑꯗꯨꯝꯅ ꯏꯪꯊꯈ꯭ꯔꯕꯗ ꯄꯥꯈꯠꯂꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯔ ꯁꯥꯐꯔꯝꯃꯤ꯫ ꯊꯝꯕꯧꯅ "ꯏꯆꯟꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ?" ꯃꯪꯒꯤꯅ "ꯃꯥꯒꯤꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯕꯅꯤ꯫ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯇ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ." ꯊꯝꯕꯧꯅ "ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯣꯖꯥ ꯃꯥꯏꯕ? ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯖꯕ ꯑꯍꯜ ꯑꯗꯨꯅꯗꯤ ꯂꯥꯏ ꯑꯣꯛꯅꯕ ꯅꯠꯇꯦ, ꯆꯤꯉꯨ ꯃꯥꯒꯤ ꯄꯥꯐꯜ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯃꯩ ꯊꯥꯔꯨꯕꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯉꯁꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ." ꯋꯥꯔꯨꯕꯤꯅ ꯃꯔꯛ ꯊꯠꯅ ꯌꯧꯁꯤꯜꯂꯛꯏ꯫ "ꯇꯥꯔꯕ꯭ꯔꯥ ꯏꯇꯩ? ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤꯗꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯡ ꯆꯣꯏꯔꯕꯅꯤ꯫ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯑꯃꯁꯨ ꯂꯩꯌꯦ ꯏꯄꯨ ꯃꯥꯏꯆꯧ ꯍꯣꯏꯒꯤ ꯃꯅꯥꯛꯇ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯂꯥꯛꯂꯒ ꯑꯣꯟꯅ ꯇꯩꯅꯅ ꯂꯥꯌꯦꯡꯕꯗ ꯃꯤ ꯑꯌꯥꯝꯕ ꯋꯥꯐꯝꯗ ꯇꯥꯕ ꯌꯥꯎꯔꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤ ꯑꯣꯏꯔꯤꯅꯤꯗ." ꯊꯝꯕꯧ ꯋꯥꯔꯨꯕꯤꯅ ꯍꯥꯏꯕ ꯑꯗꯨ ꯊꯥꯖꯁꯤ ꯀꯗꯥꯏ, ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ? "ꯀꯗꯥꯏ? ꯀꯥꯂꯦꯟ ꯂꯥꯏ ꯍꯔꯥꯎꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯌꯨ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯃ꯫ ꯑꯣ ꯑꯗꯨꯕꯨ ꯐꯕꯨ ꯐꯔꯗꯤ ꯌꯥꯔꯦꯗ." ꯑꯅꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯋꯥꯔꯨꯕꯤꯅ ꯃꯥꯏꯕ ꯃꯪꯒꯤꯗ ꯑꯗꯨꯃꯛ ꯂꯥꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯦ꯫ ꯋꯥꯔꯨꯕꯤꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅ ꯃꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯅꯣꯛꯆꯩ꯫ ꯃꯥꯏꯊꯣꯡꯗꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯋꯥꯖꯩ꯫ ꯊꯝꯕꯧꯅ "ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯉꯁꯤꯗꯒꯤ ꯏꯆꯟꯁꯦ ꯐꯅꯕ ꯂꯥꯌꯦꯡꯕꯤꯔꯣ꯫ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯣꯏꯗꯅ ꯀꯠꯆꯒꯦ꯫ ꯑꯣꯖꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯆꯟꯒꯤ ꯐꯤꯕꯝ ꯑꯁꯦ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯩꯗꯧꯔꯒ ꯐꯅꯤ ꯑꯁꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯖꯥꯅ ꯈꯔ ꯇꯥꯛꯄꯤꯌꯨꯀꯣ." ꯊꯝꯕꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯥꯏꯕ ꯃꯪꯒꯤ ꯀꯌꯥ ꯈꯣꯏꯆꯪꯂꯨꯗꯦ꯫ ꯃꯔꯤꯡꯅ ꯁꯥꯕ ꯃꯣꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯉꯁꯥꯏꯗꯒꯤ ꯆꯥꯗꯧꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯕ ꯁꯅꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯃꯛꯇꯗ ꯃꯥꯏꯕ ꯃꯪꯒꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤꯕꯨ ꯂꯧꯒꯦ, ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯏꯕ ꯃꯪꯒꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯗꯧ ꯆꯥꯎꯔꯦꯟꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯥꯅꯔꯝꯗꯕ ꯄꯦꯅꯥ ꯈꯣꯡꯕ ꯑꯉꯧ ꯁꯅꯥꯒꯤ ꯃꯆꯥꯅꯤꯄꯥ ꯃꯥꯏꯕ ꯁꯥꯕꯅꯤ꯫ ꯋꯥꯔꯨꯕꯤꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ꯫ ꯀꯅꯥꯁꯨ ꯈꯪꯗꯦ ꯃꯍꯥꯛ ꯑꯉꯧ ꯁꯅꯥꯒꯤ ꯃꯆꯥꯅꯤꯄꯥꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯈꯠꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯥꯎꯔꯦꯟ ꯉꯝꯈꯤꯕꯒꯤꯗꯃꯛ ꯃꯄꯥꯒꯤ ꯂꯃꯟ ꯑꯗꯨ ꯈꯨꯝꯅꯕ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟ ꯂꯩꯇ꯭ꯔꯤ ꯇꯥꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯋꯥꯔꯨꯕꯤꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯂꯨꯈ꯭ꯔꯕ ꯄꯥꯐꯜ ꯃꯌꯦꯛ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯩ ꯊꯥꯎ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕꯗꯒꯤ ꯍꯧꯔꯒ ꯂꯥꯏꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯅꯣꯡꯗꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯍꯧꯕ, ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯕ꯫ ꯋꯥꯔꯨꯕꯤ ꯇꯁꯦꯡꯅꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯋꯥꯉꯝꯕꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯏ, ꯂꯨꯅ ꯅꯤꯡꯖꯩ꯫ ꯋꯥꯉꯝꯕꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯋꯥꯔꯨꯕꯤꯅ ꯋꯥꯉꯝꯕꯒꯤꯗꯃꯛ ꯋꯥꯖꯕ, ꯋꯥꯉꯝꯕꯗ ꯂꯩꯒꯦ ꯈꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯉꯝꯕꯅꯗꯤ ꯋꯥꯔꯨꯕꯤꯕꯨ ꯃꯆꯟꯗꯧꯅ ꯈꯟꯖꯩ꯫ ꯋꯥꯉꯝꯕꯅ ꯁꯅꯔꯦꯝꯕꯤꯒꯤ ꯑꯄꯣꯛꯄꯤ ꯊꯕꯥ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯨꯕꯤꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯋꯥꯔꯨꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯕ ꯇꯥꯔꯕꯁꯨ ꯋꯥꯉꯝꯕ ꯍꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯅ, ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯋꯥꯔꯨꯕꯤ ꯀꯣꯛ ꯆꯥꯛꯄ ꯀꯣꯛ ꯂꯩꯈꯠꯄꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯄꯥ ꯐꯪꯍꯧꯗ꯭ꯔꯒꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯅꯝꯂꯩ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯊꯣꯠ ꯀꯥꯔꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯉꯤ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ꯫ ꯑꯃꯔꯣꯝꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯒꯤꯗꯃꯛ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯋꯥꯔꯨꯕꯤꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ, ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯋꯥꯔꯨꯕꯤ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯏ ꯄꯨꯕ ꯍꯪꯒꯣꯏ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯃꯪꯒꯤꯁꯨ ꯈꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡꯗ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯍꯦꯛ ꯍꯦꯛ ꯁꯥꯐꯣꯡꯕ ꯌꯥꯏ ꯄꯨꯕ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯐꯪꯂꯕꯗꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅ ꯆꯪꯉꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏꯕ ꯃꯪꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯧꯗꯅ ꯇꯣꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯅꯨꯄꯤ ꯄꯨꯝꯕ ꯎꯪꯊꯔꯝꯃꯤ꯫ ꯐꯅ ꯁꯥꯎꯔꯝꯂꯕꯁꯨ ꯃꯥꯕꯨ ꯎꯕꯃꯛꯇꯗ ꯇꯞꯊꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ 7 ꯂꯩ, ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯈꯠꯅꯗꯦ꯫ ꯂꯝꯗ ꯂꯧꯕ ꯈꯔ, ꯌꯨꯝꯗ ꯊꯝꯕ ꯈꯔ, ꯀꯟꯈ꯭ꯔꯕ ꯍꯩꯈ꯭ꯔꯕ ꯃꯍꯩꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯃꯌꯣꯛꯋꯥ ꯁꯥꯅꯩ꯫ ꯃꯌꯣꯛꯋꯥ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯃꯈꯜ ꯑꯃꯅꯤ꯫ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯃꯥꯏꯗ ꯇꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯥꯎꯍꯟꯒꯦ ꯈꯜꯂꯤꯕ ꯃꯤ ꯑꯗꯨ ꯃꯥꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯍꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯕ, ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯍꯟꯕ ꯉꯝꯕ, ꯃꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ, ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯕꯨ ꯎꯅꯤꯡꯍꯟꯕ ꯉꯝꯕꯒꯤ, ꯑꯔꯥꯝ ꯈꯣꯏꯔꯥꯡꯕꯒꯤ ꯐꯥꯎꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯋꯥꯅꯤ꯫ ꯉꯁꯤꯗꯤ ꯃꯪꯒꯤ ꯁꯅꯔꯦꯝꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯊꯝꯕꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯋꯥꯔꯨꯕꯤꯅ ꯏꯇꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯗ꯭ꯔꯕ ꯑꯣꯖꯥ ꯃꯥꯏꯕ? ꯋꯥꯔꯨꯕꯤ ꯆꯣꯞꯄ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯃꯪꯒꯤꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯊꯛ ꯊꯛꯑꯠꯂꯤ꯫ ꯑꯗꯨꯕꯨ ꯆꯣꯞꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯪꯒꯤꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯗ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯃꯤ, ꯂꯩꯃꯥꯡ ꯏꯟꯕꯗꯧꯅꯁꯨ ꯇꯧꯏꯅꯤ꯫ ꯂꯥꯏ ꯑꯃꯥꯡꯕ ꯈꯥꯏꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯀꯔꯤ ꯍꯥꯏꯕꯤꯈꯤꯕꯅꯣ ꯑꯩꯗꯤ ꯇꯥꯖꯍꯧꯗ꯭ꯔꯤ꯫ ꯊꯝꯕꯧꯅ ꯀꯔꯝꯕ ꯂꯥꯌꯦꯡꯂꯒ ꯐꯒꯗꯕꯅꯣ ꯍꯪꯉꯛꯏ꯫ ꯃꯪꯒꯤꯅ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯆꯪꯒꯅꯤ, ꯐꯕꯕꯨꯗꯤ ꯐꯔꯛꯀꯅꯤꯗ꯫ ꯃꯄꯣꯛ ꯅꯨꯃꯤꯠ 8ꯅꯤ, ꯂꯥꯏ ꯈꯣꯏꯔꯝꯗꯕ ꯌꯥꯔꯣꯏ, ꯃꯤꯀꯧ ꯊꯥꯒꯧꯗꯕ ꯌꯥꯔꯣꯏ, ꯂꯝꯂꯥꯏ ꯈꯣꯏꯔꯝꯗꯕꯁꯨ ꯌꯥꯔꯣꯏ, ꯂꯩꯃꯥꯡꯁꯨ ꯈꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜꯗ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯏꯔꯩꯃ ꯏꯃꯥ ꯃꯥꯕꯨ ꯀꯧꯗꯨꯅ ꯑꯍꯤꯡ ꯇꯥꯡꯂꯣ ꯑꯊꯦꯡꯕꯗ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯀꯅꯥꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯛꯄꯤ ꯁꯒꯣꯜꯁꯦꯟ ꯄꯣꯛꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯅ ꯁꯒꯣꯜꯁꯦꯟ 8 ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗꯁꯨ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯔꯥꯏ 3 ꯑꯃꯅ ꯏꯔꯥꯏ ꯈꯣꯡꯂꯥꯏ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯏꯔꯩ ꯃꯃꯥꯕꯨ ꯏꯔꯥꯠꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯃꯃꯥꯕꯨ ꯐꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯍꯤꯡꯗ ꯂꯥꯏ ꯈꯣꯏꯔꯝꯂꯕꯁꯨ ꯈꯣꯏꯔꯝꯂꯒꯦ ꯂꯦꯞꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ, ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯊꯝꯕꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯥꯛꯄꯤ ꯅꯥꯕ ꯐꯔꯅꯤ꯫ ꯃꯥꯏꯕ ꯃꯪꯒꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯥꯏꯕ ꯃꯪꯒꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯋꯥꯔꯨꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ, ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯆꯥꯛ ꯊꯦꯡꯅ ꯆꯥꯔꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯨ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯋꯥꯔꯨꯕꯤꯁꯨ ꯃꯌꯨꯝꯗ ꯉꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯣꯔꯥꯝꯕꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯀꯨꯕꯤꯔꯦ꯫ ꯍꯉꯣꯏ ꯑꯗꯨꯁꯨ ꯐꯪꯂꯕꯗ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯍꯜꯂꯕ꯫ ꯑꯗꯨꯒ ꯏꯅꯝꯃ ꯄꯥꯛꯄꯤꯅ ꯃꯁꯥ ꯑꯗꯨ ꯁꯣꯏꯅꯥꯏꯍꯟꯗꯨꯅ ꯀꯨꯝ ꯂꯩꯅꯥ ꯑꯣꯏꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯠꯇꯍꯜꯂꯕ꯫ ꯁꯣꯟꯖꯨꯅꯔꯛꯂꯕ, ꯂꯩꯕꯥꯛ ꯑꯣꯟꯈ꯭ꯔꯕ, ꯑꯩꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯄꯥꯟꯅꯔꯕ ꯁꯅꯔꯦꯝꯕꯤꯅ ꯃꯪꯒꯤꯒꯤ ꯂꯥꯡꯗ ꯊꯨꯔꯕ꯫ ꯋꯥꯔꯨꯕꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯗꯤ ꯐꯖꯕ ꯅꯨꯄꯥꯅ ꯂꯧꯕꯅꯤ, ꯅꯠꯇ꯭ꯔꯥ? ꯋꯥꯔꯨꯕꯤ ꯃꯊꯟꯇ ꯐꯃꯨꯡ ꯑꯗꯨꯗ ꯅꯣꯛꯏ, ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ꯫ ꯑꯩꯅꯒ ꯃꯧ ꯑꯅꯧꯕꯤꯒ ꯑꯣꯏꯔꯒ, ꯑꯁ ꯇꯥꯔꯤꯕ꯭ꯔꯥ ꯃꯣꯏ ꯄꯥꯕꯨꯡ? ꯍꯥꯏꯌꯣ, ꯑꯩꯕꯨ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯏꯆꯥꯒꯁꯨ ꯄꯣꯛꯈꯤꯗ꯭ꯔꯅꯤ? ꯃꯥꯅꯒ ꯇꯥꯏꯌꯦ ꯃꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯌꯣ꯫ ꯑꯁ ꯑꯩꯅꯒ ꯉꯁꯤꯗꯤ ꯄꯦꯡꯕꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯨꯕꯗ ꯃꯥꯅꯒ ꯂꯣꯛꯇꯥꯛ ꯀꯨꯝꯂꯒ ꯄꯦꯡꯕꯥ ꯐꯥꯕ ꯆꯠꯈꯤꯕ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯋꯥꯔꯨꯕꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯂꯥꯝꯗꯨꯅ ꯈꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯊꯟꯇ ꯃꯃꯣꯟ ꯅꯣꯛꯏ꯫ ꯋꯥꯔꯨꯕꯤ ꯃꯧ ꯑꯣꯏꯗꯧꯔꯦ꯫ ꯋꯥꯔꯨꯕꯤꯗꯤ ꯀꯨꯃꯥꯝ ꯑꯣꯡꯕꯤꯅꯤ ꯑꯣꯡꯕꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯃꯥꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯊꯧꯔꯥꯡꯗꯨꯅ ꯆꯦꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯍꯧꯔꯛꯏ꯫ ꯊꯝꯕꯧꯅꯁꯨ ꯃꯆꯜꯗꯧꯅ ꯈꯟꯖꯕꯤ ꯄꯥꯛꯄꯤꯒꯤ ꯑꯅꯥꯕ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯖꯩ, ꯀꯣꯏꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯃꯥꯏꯕ ꯃꯪꯒꯤ
ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯝꯖꯕ ꯑꯃꯗꯤ ꯊꯥꯖꯕꯕꯨ ꯃꯍꯥꯛꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯨꯈ꯭ꯔꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛꯁꯤꯡ ꯑꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ꯫ ꯌꯦꯡꯕ ꯇꯥꯔꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯈꯤꯕ ꯌꯥꯝꯅ ꯊꯥꯖꯔꯝꯕ ꯏꯄꯨ ꯃꯩꯆꯧ ꯕꯣꯔꯃꯅꯤꯒꯤ ꯅꯥꯛꯇꯁꯨ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯃꯪꯒꯤꯁꯨ ꯄꯥꯛꯄꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥ ꯌꯦꯡꯂꯒ ꯍꯪꯉꯣꯏ ꯌꯥꯏꯄꯨꯕ ꯑꯗꯨ ꯀꯣꯏꯊꯤ ꯍꯦꯛ ꯊꯤ꯫ ꯋꯥꯔꯨꯕꯤꯁꯨ ꯑꯗꯨꯃꯛ ꯅꯣꯡꯃꯗ 4-5ꯔꯛꯀꯨꯝꯕꯗꯤ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯄꯨꯕ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯀꯥꯡꯈꯨ ꯂꯨꯈꯥꯗ ꯌꯦꯅꯈꯥ ꯂꯩꯄꯨꯡꯗ ꯂꯩꯊꯣꯡꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯍꯪꯉꯣꯏ ꯑꯗꯨꯗ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯆꯌꯣꯜ 2ꯗꯤ ꯍꯦꯜꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯄꯥꯛꯄꯤꯒꯤ ꯐꯤꯕꯝꯗꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯑꯗꯨꯃꯛ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝꯗꯤ ꯄꯥꯛꯄꯤꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ ꯑꯗꯨ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯔꯥꯝꯕ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯑꯗꯨꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯨꯕꯤꯁꯨ ꯂꯥꯛꯄꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯏꯔꯨꯖꯔꯤꯕ ꯑꯗꯨ ꯋꯥꯔꯨꯕꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯣꯔꯥꯝꯕꯁꯨ ꯑꯉꯥꯡꯃꯛꯅꯤ ꯅꯠꯇꯕꯅꯤꯅ ꯏꯔꯨꯖꯔꯝꯕꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯍꯩꯅꯗꯅ ꯂꯩꯕꯅ ꯍꯟꯗꯛꯃꯨꯛꯅ ꯈꯪꯍꯦꯟ ꯍꯦꯟꯖꯟꯈ꯭ꯔꯦ꯫ ꯃꯣꯔꯥꯝꯕ ꯍꯩꯁꯤꯡꯕ ꯄꯥꯈꯪ ꯃꯆꯥꯅꯤ꯫ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯔꯨꯕꯤꯒ ꯃꯪꯒꯤꯒꯁꯨ ꯏꯇꯠ ꯇꯠꯇꯅ ꯋꯥ ꯇꯥꯟꯅꯩ꯫ ꯋꯥꯔꯨꯕꯤꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯑꯣꯖꯥꯅꯗꯤ ꯁꯒꯣꯜꯁꯦꯟ 8ꯁꯦ ꯈꯣꯏꯔꯝꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯔꯤ꯫ ꯈꯔ ꯇꯦꯟꯁꯤꯟꯁꯤꯕ? ꯑꯣꯖꯥꯅ ꯑꯁꯨꯝ ꯁꯥꯡꯗꯨꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯣꯖꯥꯅ ꯁꯅꯔꯦꯝꯕꯤꯕꯨ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯅꯃꯥꯗ ꯑꯍꯤꯡ ꯑꯃꯗ ꯆꯦꯟꯊꯣꯛꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯃꯧꯄꯥ-ꯅꯤꯄꯥ ꯑꯁꯤꯗ ꯅꯝꯂꯩ ꯂꯩꯁꯤꯟꯕ ꯌꯥꯔꯦꯗꯅ꯫ ꯏꯅꯝꯃ ꯄꯥꯛꯄꯤ ꯍꯥꯏꯔꯦ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥ ꯋꯥꯉꯝꯕꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯊꯕꯛ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯍꯧꯕ ꯌꯥꯔꯒꯅꯤ꯫ ꯇꯞꯅ ꯇꯞꯅ ꯏꯅꯝꯃ ꯄꯥꯛꯄꯤꯕꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯟꯍꯟꯕ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯏꯄꯨꯕ ꯍꯪꯉꯣꯏ ꯑꯗꯣ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯃꯥꯏꯕ?" ꯋꯥꯔꯨꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯪꯒꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯊꯕꯛꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯇꯍꯥ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯅ ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯖꯥꯏ ꯍꯦꯛꯇꯃꯛ ꯊꯥꯡꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯇꯥꯡꯁꯤꯗ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥ ꯇꯥꯟꯅꯩ꯫ ꯄꯥꯛꯄꯤ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯒꯤ ꯀꯥꯗ ꯃꯥꯏꯕ ꯃꯪꯒꯤ ꯑꯅꯝꯕ ꯃꯇꯝꯗ ꯂꯩ꯫ ꯇꯣꯏꯅ ꯆꯪꯂꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯅꯔꯦꯝꯕꯤꯅ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯆꯥꯛ ꯍꯥꯞꯄꯤ꯫ ꯃꯥꯏꯕ ꯃꯪꯒꯤ ꯁꯅꯔꯦꯝꯕꯤꯒꯤ ꯑꯦꯟꯁꯥꯡ ꯃꯍꯥꯎ ꯑꯗꯨ ꯇꯪꯂꯨꯕꯗ ꯈꯨꯕꯤ ꯆꯤꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯁꯦꯝꯕ ꯊꯣꯛꯀꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯁꯨꯛ ꯍꯥꯎꯕ ꯑꯦꯟꯁꯥꯡꯗꯤ ꯑꯃꯨꯛꯇꯕꯨ ꯆꯥꯗ꯭ꯔꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯁꯅꯔꯦꯝꯕꯤꯒ ꯅꯛꯁꯤꯟꯅꯅꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯉꯤ꯫ ꯃꯤꯒꯤ ꯃꯁꯥꯗ ꯁꯣꯛꯅꯕ ꯈꯖꯤꯛꯇ ꯑꯣꯏꯍꯧꯔꯕꯁꯨ ꯊꯦꯡꯍꯧꯅꯕ ꯃꯥꯏꯕ ꯃꯪꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯅꯔꯦꯝꯕꯤꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯥꯏꯕ ꯃꯪꯒꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯍꯤꯡ 2 ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯃꯃꯥ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯨꯒꯦ ꯃꯥꯏꯕ ꯃꯪꯒꯤꯒ ꯂꯣꯏꯅꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯁꯅꯔꯦꯝꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯈꯟꯕ ꯃꯇꯥꯡ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯛꯄ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯇꯥꯡ ꯆꯥꯗꯦ ꯇꯞꯊꯈꯤꯕꯅꯤ꯫ "ꯀꯔꯝꯕ ꯂꯥꯏꯅꯣ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯃꯥꯏꯕꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯣ ꯍꯥꯏꯔꯤꯕ?" ꯃꯣꯔꯥꯝꯕꯅ ꯁꯥꯎꯔꯝꯗꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯣꯔꯥꯝꯕꯁꯨ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯣꯔꯥꯝꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯨꯝꯕꯗꯁꯨ ꯍꯦꯡꯉꯣ ꯂꯥꯎꯕ ꯃꯇꯧ ꯃꯣꯔꯥꯝꯕꯗꯤ ꯇꯠꯇꯅ ꯍꯥꯏꯖꯩ, "ꯏꯆꯦ, ꯃꯁꯤꯒꯤ ꯃꯥꯏꯕ ꯑꯁꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦꯀꯣ꯫ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯏ꯫ ꯏꯀꯥꯏ ꯏꯀꯤꯒ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯤꯒꯤ ꯀꯥꯗꯒ ꯄꯔꯞ ꯆꯪꯏ꯫ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯂꯕꯁꯨ ꯀꯅꯥ ꯂꯩꯇꯦ ꯈꯪꯗꯦ꯫ ꯀꯅꯥꯁꯨ ꯀꯧꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯤꯒꯤ ꯇꯨꯝꯕ ꯄꯣꯊꯥꯅꯕ ꯃꯇꯝꯒ ꯈꯪꯕ ꯅꯠꯇꯦ." ꯃꯧꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯁꯅꯔꯦꯝꯕꯤꯗꯤ ꯂꯣꯏꯅꯃꯛ ꯇꯥꯁꯤꯜꯂꯤ꯫ ꯃꯧꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯇꯥꯡ ꯇꯟꯖꯥꯅꯅꯤ
ꯄꯥꯠꯂꯤꯉꯩꯗꯗꯤ ꯍꯌꯤꯡ ꯐꯥꯎꯕ ꯉꯟꯖꯣ ꯍꯥꯏꯕ ꯂꯩꯕꯅꯤ ꯏꯄꯥꯁꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯗꯤ ꯏꯃꯥꯟꯅꯕ ꯐꯔꯒ ꯂꯣꯏꯔꯤ ꯃꯇꯝ ꯈꯔ ꯏꯃꯥꯟꯅꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯁꯨꯝꯅ ꯂꯩꯊꯣꯛꯁꯤ ꯃꯉꯥꯏꯔꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯊꯣꯔꯛꯄ ꯁꯖꯠ ꯂꯤꯆꯠ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯃꯣꯔꯥꯃꯟꯅ ꯃꯆꯦꯗ ꯏꯆꯦ ꯑꯩ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯐꯨꯈꯤꯅꯤ ꯏꯃꯥ ꯂꯥꯌꯦꯡꯕ ꯂꯣꯏꯔꯒ ꯑꯩ ꯐꯨꯗꯅꯗꯤ ꯇꯣꯛꯂꯣꯏ ꯃꯁꯥꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯦ ꯑꯩꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨꯁꯨ ꯃꯆꯦꯅ ꯐꯥꯊꯕꯤꯔꯝꯃꯤ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯄꯥꯄꯤꯗꯤ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯅꯔꯦꯝꯕꯤꯅ ꯃꯊꯃꯣꯏꯗꯗꯤ ꯁꯣꯟꯖꯩ ꯏꯃꯥ ꯅꯪꯁꯤ ꯅꯍꯥꯟꯅ ꯅꯥꯕ ꯐꯕ ꯌꯥꯔꯕꯅꯤꯀꯣ ꯅꯆꯥ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯃꯥꯅ ꯌꯥꯕꯤꯈꯤꯗꯦ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯕꯤ ꯄꯥꯄꯤꯒꯤ ꯊꯃꯣꯏꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯅꯔꯦꯝꯕꯤꯕꯨ ꯋꯥ ꯉꯥꯡꯊꯣꯛꯄ ꯆꯩꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗ ꯇꯠꯇꯅ ꯃꯔꯥꯜ ꯑꯃ ꯁꯤꯔꯤ ꯁꯅꯔꯦꯝꯕꯤꯁꯨ ꯃꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯌꯦꯡꯖꯩ ꯅꯥꯔꯕꯁꯨ ꯄꯥꯛꯄꯤ ꯄꯩꯊꯣꯛ ꯁꯨꯛꯇꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯂꯦꯞꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕ ꯃꯪꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯂꯥꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯊꯧꯃꯩ ꯑꯗꯨ ꯊꯥꯟꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯂꯤꯟ ꯑꯃ ꯐꯖꯅ ꯃꯀꯨ ꯍꯨꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯨꯔꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯤꯟ ꯃꯀꯨ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯂꯤꯟ ꯃꯀꯨ ꯍꯨꯕ ꯊꯦꯡꯅꯕ ꯑꯁꯤ ꯐꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯤꯟ ꯑꯗꯨꯒꯤ ꯃꯀꯨ ꯑꯗꯨ ꯏꯔꯥꯜꯂꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯩ ꯍꯥꯏꯅꯕ ꯑꯗꯨꯅꯤ ꯁꯅꯥ ꯃꯆꯨꯒꯤ ꯂꯤꯟ ꯃꯀꯨꯅꯤ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯈꯜꯂꯨꯕꯗ ꯃꯥꯏꯕ ꯃꯪꯒꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯂꯤꯟ ꯃꯀꯨ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯒ ꯃꯥꯏꯕ ꯃꯪꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯆꯠꯂꯤ ꯑꯗꯨꯒ ꯂꯤꯟ ꯃꯀꯨ ꯑꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯐꯨ ꯑꯍꯤꯡꯕ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯆꯥꯅ ꯆꯐꯨ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯪꯒꯤ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯏ ꯃꯃꯪ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯣꯏꯅ ꯊꯣꯛꯏ ꯃꯃꯤꯠꯇ ꯎꯔꯤ ꯃꯪꯒꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯧꯔꯝꯃꯤ ꯂꯣꯛꯇꯥꯛ ꯃꯄꯥꯜ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯁꯥꯠꯄ ꯎꯔꯝꯃꯤ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯦꯛꯅꯤꯡꯕꯅ ꯂꯣꯏꯔꯤ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯍꯥꯛ ꯍꯤ ꯑꯃ ꯇꯣꯡꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯍꯦꯛꯄ ꯍꯧꯔꯝꯃꯤ ꯃꯪꯒꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯥꯠ ꯑꯁꯤꯗ ꯍꯧꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯍꯦꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯦꯛꯍꯧꯔꯒꯦꯗ ꯊꯝꯕꯥꯜꯁꯤꯡꯁꯤ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯂꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯧꯔꯛꯏ ꯃꯍꯥꯛꯅ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯇꯥꯎ ꯇꯥꯎ ꯍꯦ ꯇꯥꯏꯕꯪ ꯑꯄꯪꯕ ꯀꯣꯔꯧ ꯅꯣꯡꯂꯣꯟ ꯃꯥꯄꯟꯅꯤ ꯃꯥꯂꯦꯝ ꯂꯩꯔꯣꯟ ꯇꯔꯦꯠꯅꯤ ꯂꯩꯕꯥꯛꯀꯤ ꯅꯨꯡꯒꯤ ꯃꯔꯤ ꯅꯛꯄ ꯀꯣꯏꯅ ꯌꯦꯠꯄ ꯐꯥꯗꯨꯅ ꯂꯩꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕ ꯂꯩꯅꯨꯡ ꯂꯣꯟꯖꯅꯅ ꯂꯩꯗꯨꯅ ꯂꯩꯃ ꯂꯤꯁꯤꯡꯂꯛꯇꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯑꯩꯕꯨ ꯈꯪꯕ ꯉꯝꯕ꯭ꯔꯅꯤ ꯃꯤꯅꯝꯗꯨꯅ ꯑꯩꯒꯤ ꯄꯥꯐꯜ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯂꯥꯏꯒꯤ ꯋꯥꯕꯨ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯀꯌꯥꯕꯨ ꯀꯣꯔꯕꯥ ꯀꯌꯥꯕꯨ ꯊꯝꯕꯤ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯨꯕꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯂꯕꯤ ꯅꯝ ꯑꯣꯏꯕꯤ ꯃꯥꯕꯨ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯂꯥꯏ ꯑꯣꯛꯅꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯅꯝꯕ ꯌꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯤꯒꯤ ꯂꯤꯆꯠ ꯆꯠꯄ ꯀꯩꯗꯧꯋꯤ ꯁꯥ ꯉꯥ ꯐꯥꯎꯕ ꯅꯪꯒꯤ ꯂꯤꯆꯠ ꯑꯗꯣ ꯆꯠꯂꯝꯂꯣꯏ ꯍꯦ ꯇꯝꯕ ꯃꯪꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯂꯝꯕ ꯑꯗꯨꯁꯨ ꯇꯣꯛꯏ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯗꯨꯅ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯇꯤꯛ ꯀꯌꯥꯝ ꯂꯩꯕ ꯃꯤꯅꯣ ꯂꯩꯅꯨꯡꯗꯕꯨ ꯀꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯅꯌꯥꯏ ꯂꯩꯕꯅ ꯑꯩꯕꯨ ꯆꯩ ꯊꯥꯡꯂꯤꯕꯅꯣ ꯅꯁꯛꯁꯨ ꯅꯁꯥꯁꯨ ꯈꯪꯗꯕ ꯅꯪꯅ ꯑꯩꯕꯨ ꯆꯩꯖꯕꯒꯁꯨ ꯁꯥꯔꯤꯌꯦ ꯀꯩ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯅꯪꯕꯨ ꯊꯧꯅꯥ ꯀꯌꯥꯝ ꯂꯩꯒꯦ ꯁꯥꯊꯦꯡꯅꯁꯤ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯄꯥꯝꯕꯣꯝ ꯉꯝꯅꯁꯤ ꯏꯇꯤꯛ ꯏꯊꯧꯅ ꯆꯥꯡ ꯌꯦꯡꯅꯁꯤ
ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯌꯥꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯥꯛꯅ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯤꯊꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯛꯏ ꯃꯥꯏꯕ ꯃꯪꯒꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯉꯣꯟꯗꯗꯤ ꯀꯥꯔꯦꯝꯅꯕꯒꯨꯝ ꯊꯣꯛꯂꯤ ꯃꯥꯏꯕ ꯃꯪꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯅꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯃꯥꯡꯗ ꯊꯣꯛꯂꯛꯎ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦ ꯇꯥꯏꯕꯪ ꯑꯄꯪꯕ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯌꯥꯝꯃꯤ ꯃꯐꯝ ꯂꯩꯐꯝ ꯍꯣꯡ ꯍꯣꯡꯗꯨꯅ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯤ ꯑꯩꯗꯤ ꯁꯛꯂꯣꯟ ꯌꯥꯝꯃꯤ ꯃꯤꯡꯂꯦꯟ ꯌꯥꯝꯃꯤ ꯅꯣꯡꯁꯥ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯅꯤꯡꯂꯕꯅꯤꯅ ꯐꯔꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯥꯍꯧꯔꯣ ꯑꯩꯗꯤ ꯀꯣꯔꯣꯡ ꯅꯣꯡꯃꯗꯣꯜꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯇꯁꯨ ꯑꯩꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏ ꯁꯥꯗꯨꯅ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯤꯡ ꯊꯁꯨꯛꯄꯟ ꯍꯥꯏꯅꯁꯨ ꯀꯧꯏ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯑꯩꯕꯨ ꯊꯥꯖꯗ ꯂꯩ ꯍꯥꯏꯗꯨꯅ ꯈꯪꯕꯗꯒꯤ ꯂꯣꯏꯗꯥꯝ ꯊꯥꯖ ꯄꯥꯈꯪꯕ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯅꯩ ꯑꯩꯗꯤ ꯀꯣꯔꯣꯡ ꯅꯣꯡꯂꯣꯟ ꯃꯥꯄꯟ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯅꯤꯡꯊꯧ ꯇꯨꯔꯦꯟꯗꯁꯨ ꯀꯣꯏꯅ ꯆꯠꯄ ꯉꯝꯃꯤ ꯑꯩꯒꯤ ꯀꯣꯂꯣꯏꯗꯤ ꯅꯣꯡꯂꯨꯝꯄꯟ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯅꯩ ꯃꯥꯂꯦꯝꯒꯤ ꯂꯩꯔꯣꯟ ꯇꯔꯦꯠꯄꯨ ꯌꯦꯠꯅ ꯀꯣꯏꯅ ꯐꯥꯗꯨꯅ ꯃꯥꯂꯦꯝꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏꯕꯨ ꯄꯨꯏ ꯍꯥꯏꯗꯨꯅꯁꯨ ꯂꯩꯔꯨꯝꯂꯦꯟ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯅꯩ ꯁꯨꯛꯅ ꯃꯝꯕ ꯑꯍꯤꯡ ꯃꯥꯂꯦꯝꯒꯤ ꯈꯨꯌꯣꯝ ꯀꯨꯞꯁꯤꯟꯕ ꯁꯨꯛꯅ ꯁꯨꯛꯄ ꯇꯥꯏꯕꯪꯕꯨ ꯉꯥꯜꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯨꯛꯃꯥꯁꯨ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯅꯩ ꯇꯔꯪ ꯅꯣꯡꯗꯣꯜ ꯊꯛꯇꯁꯨ ꯑꯩꯗꯤ ꯍꯥꯏꯒꯠꯇꯨꯅ ꯂꯩꯕ ꯉꯝꯃꯤ ꯇꯔꯪ ꯃꯂꯪ ꯑꯣꯏꯗꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯇꯣꯡꯂꯦꯟ ꯃꯤ ꯃꯅꯤꯛ ꯇꯥꯔꯪꯕ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯅꯩ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ 104ꯅꯤ ꯑꯩꯒꯤꯗꯤ ꯑꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯦ ꯅꯃꯨ ꯇꯥꯏꯕꯪ ꯑꯄꯪꯕ ꯏꯁꯤꯡꯗꯁꯨ ꯂꯝꯖꯦꯟ ꯆꯦꯟꯖꯕ ꯁꯥꯔꯤꯌꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯌꯥꯗ ꯃꯩꯕꯨꯜ ꯀꯥꯝꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗꯒꯤ ꯃꯉꯛ ꯊꯤꯡꯒꯠꯂꯛꯏ ꯃꯊꯦꯛ ꯑꯃꯅ ꯃꯩ ꯑꯣꯏ ꯃꯊꯦꯛ ꯑꯃꯅ ꯏꯁꯤꯡ ꯑꯣꯏ ꯃꯊꯦꯛ ꯑꯃꯅ ꯅꯨꯡꯁꯤꯠ ꯑꯣꯏ ꯃꯄꯨꯛ ꯅꯣꯡꯊꯧ ꯑꯣꯏ ꯃꯅꯝꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯣꯏ ꯃꯕꯨꯛ ꯃꯔꯤꯟꯅ ꯄꯥꯠ ꯇꯨꯔꯦꯟ ꯏꯔꯝ ꯈꯣꯡꯂꯝ ꯑꯣꯏ ꯁꯤꯡꯂꯤ ꯇꯥꯡꯂꯤꯅ ꯂꯝꯕꯤ ꯂꯝꯗꯥꯡ ꯑꯣꯏ ꯂꯤꯟꯒꯤ ꯃꯁꯛ ꯑꯣꯏꯅ ꯊꯣꯔꯛꯏ ꯃꯥꯏꯕ ꯃꯪꯒꯤ ꯃꯗꯨ ꯎꯕꯗ ꯀꯤꯕꯅ ꯅꯤꯛꯂꯦ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯁꯥꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯁꯥꯎꯗꯨꯅ ꯇꯧꯔꯝꯂꯒ ꯎꯁꯤꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯍꯦꯛꯂꯝꯕꯒ ꯇꯣꯛꯈ꯭ꯔꯦ ꯄꯥꯠ ꯑꯗꯨꯒꯤ ꯍꯤ ꯑꯗꯨ ꯈꯣꯡꯕꯥꯜ ꯇꯝꯅ ꯍꯣꯟꯗꯣꯔꯛꯏ ꯍꯦ ꯄꯥꯡꯗꯕ ꯑꯌꯥꯝꯕ ꯇꯥꯏꯕꯪ ꯅꯪꯒꯨꯝꯕꯅꯁꯨ ꯈꯨꯌꯨꯝ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯁꯤꯡꯎ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯃꯀꯨ ꯍꯨꯗꯣꯛꯇꯨꯅ ꯑꯩꯅ ꯂꯥꯡꯒꯣꯜ ꯂꯪꯒꯩ ꯁꯥꯕꯅꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯅ ꯑꯩꯒꯤ ꯂꯥꯏꯌꯦꯛ ꯃꯩ ꯊꯥꯔꯨꯕꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕꯤ ꯅꯃꯨ ꯉꯥꯕꯨ ꯅꯪꯅ ꯀꯥꯡꯉꯤ ꯀꯤꯁꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯌꯦꯡꯂꯤꯕ ꯈꯪꯂꯣꯏꯗ꯭ꯔꯥ ꯁꯥꯔꯤꯁꯨ ꯆꯤꯡꯎ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯦꯗꯣ ꯑꯁꯨꯝꯅ ꯏꯕꯨꯙꯧ ꯃꯥꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯃꯥꯏꯕ ꯃꯪꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯤ ꯑꯗꯨ ꯍꯣꯜꯂꯤ ꯂꯩꯔꯥꯏ ꯇꯝꯅ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯈꯝꯕꯤ ꯃꯩꯕꯨꯜ ꯃꯥꯅ ꯂꯩꯕ ꯃꯥꯏꯀꯩꯗ ꯀꯥꯝꯃꯛꯏ ꯈꯝꯕꯤ ꯃꯩꯕꯨꯜ ꯑꯗꯨꯅ ꯀꯥꯝꯃꯛꯄꯗ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗ ꯍꯧꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯝꯅꯥꯁꯤꯡ ꯑꯗꯨ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯏ ꯈꯝꯕꯤ ꯃꯩ ꯑꯗꯨꯒꯤ ꯃꯩꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯤ ꯑꯗꯨ ꯍꯣꯟꯗꯣꯔꯛꯅꯕ ꯍꯣꯠꯅꯖꯩ ꯊꯋꯥꯏ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯤ ꯑꯗꯨ ꯊꯧꯏ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯃꯥꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯃꯊꯛꯇ ꯃꯁꯥ ꯑꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯏꯕ ꯃꯪꯒꯤꯅ ꯍꯤ ꯑꯗꯨ ꯍꯣꯟꯗꯣꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯧꯔꯛꯏ ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯗꯒꯤ ꯈꯝꯕꯤ ꯃꯩꯕꯨꯜ ꯑꯗꯨ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯇꯨꯅ ꯀꯥꯝꯃꯛꯏ ꯃꯥꯏꯕ ꯃꯪꯒꯤ ꯈꯪꯂꯧ ꯂꯧꯔꯛꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯁꯥꯗ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯎꯁ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯁꯥ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯍꯥꯞꯆꯤꯟꯈꯤꯕ ꯂꯤꯟ ꯃꯀꯨ ꯑꯗꯨ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯄꯔꯞ ꯄꯔꯞ ꯆꯐꯨ ꯑꯗꯨ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯏ ꯋꯥꯔꯤ ꯑꯁꯤꯒꯤ 11 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯃꯪꯒꯤ ꯀꯔꯤ ꯑꯣꯏꯈꯤꯕ ꯑꯃꯁꯨꯡ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯈꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ